꽃이네. 생거, 맹고 빨래. 빨래. 라. 손은 되잖냐 브라. 그럼 되잖냐. 와. 빨래. Yang ke? Ya kiri kan, jom ay kula lagi. Ano ba ne? Ay kula lagi sih. Pairo. Sekarang ngomong yang apa yang ne? Yang kita tu, sang bayar tu yang. Jangan. Sira. Ante, itu di mana gini? Hana giu yang fresh lagi. Iyo. Sisi macam kita. Itu mana kaya thambi ko ne? Kena ngai ne tu kuidri. Gai dan thamgro do amuk puapa ni. Amuk kutta ki amuk taabda. Kaning da dum thamma se story ka. Asi usik to mai ne. Kalau barang kang je, pulang hello kudo. Susah ni. Semua yang kalau semua betul. Aduh tarik muka orang kan? Tahu tu. Satu tapi sekali yang nungai. Ada sebentar ni. Kaya. Aduh ketang kan oi. Kieng. Kieng betul kan tahu. Siapa yang lagi hebat? Heo. Aduh dia ni. Aduh ya ni. Mata kini yang kita mix lah. Ni tam amam tang taus. Seminggu tu pernah pi ya ni. Mahau di ketang wale se ka. Sao di hao ni tu. Sin mana namdra. Aduh yang, atai tu dia. Som nama Malaysia. Masih ada suki yang lepas tu lah. Aku, ikan nam tahu. Tai je. Asbah, macam di kupas am ni. Sekarang betul aduh dia hidra. So ini kata siang, kalau kupas siang. Japanese ni je. Ini saya ambil kira kan ya, mula lagi macam tu. Kita kita yang Si main tahu oh. Oh, si yang lama satu hit kan ni, tu sana. Si mana kita tengok ay okay. Oh, wah, good catch. Sige, yang masa tu sih cepat je sana. Adam nong ni dah. Wow. Kelak. Wah, si kufa Adam tu ni. Masuk ke dalam. Mak tangguh tu mana? Ini mana dia? Mana dia variety? Variety sama mana dia sudah harus girls mana dia? Masih di. Mana? Oh pali ye. Pali ni saya. Sidi kau ni. Masih aman ni dia pandam ni. Palu ya deh. Lap thô ta cái xuông như đây đủ. Ở đây thì mà thằng đó muốn xin một lần nữa chập chán á. Quả, giờ lúc khác có ôn vào sinh chế. Mà má sang thì cũng hàng giờ bên này, mình bây giờ ra nè. Aduh so adum sugum bagi category. Hand pick su yaw mas. Lai ge ya le. Ya roi draw. Asi di chang han ingdre. Mawong ji ta dre si khusong ji. Yum di pandian pa le mun bon ju de ba. Kheng na mun boi ma le sang ba je sang ba. Ya dia. Ye nga je dum pa ru.
ꯆꯦꯈꯥꯏꯔꯒ ꯇꯥꯔꯤꯅꯤ ꯒꯥꯔꯤ ꯁꯤ ꯍꯥꯡꯗꯣꯛꯑꯝꯃꯒꯦ ꯄꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯂꯧꯊꯣꯛꯄ ꯂꯥꯛꯏꯅꯦ ꯍꯤꯡꯒꯣꯜꯗ ꯂꯦꯡꯒꯥꯏꯗꯤ ꯌꯥꯝꯃꯦ ꯒꯥꯔꯤ ꯂꯧꯊꯣꯛꯄ ꯂꯥꯛꯄ ꯑꯗꯒꯤ ꯃꯦꯡꯒꯣꯁꯨ ꯄꯥꯜꯂꯝꯃꯅꯤ ꯃꯦꯡꯒꯣꯁꯨ ꯀꯩꯅꯣ ꯇꯧꯍꯟꯁꯦꯅ ꯁꯤꯁꯦ ꯌꯥꯝ ꯁꯣꯡꯕꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯌꯥꯅꯤ ꯅꯣꯡ ꯇꯥꯔꯤꯗꯤ ꯀꯩꯝ ꯀꯥꯟꯗꯦꯗ ꯁꯤ ꯀꯛꯊꯠꯍꯟꯕ ꯐꯖꯩ ꯃꯆꯨꯁꯤꯡꯁꯦ ꯁꯥꯏ ꯌꯥꯝꯅ ꯆꯥꯛꯅꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯅꯣꯡꯁꯦ ꯑꯃꯨꯛ ꯃꯪꯁꯤꯜꯂꯛꯑꯗ꯭ꯔꯣ ꯑꯩ ꯇꯥꯃꯣ ꯍꯌꯦꯡ ꯆꯠꯄꯗꯣ ꯅꯣꯡ ꯌꯥꯝ ꯇꯥꯔꯗꯤ ꯄꯥꯈꯠꯂꯤꯅꯦ ꯌꯥꯝ ꯀꯟꯅꯁꯨ ꯇꯥꯔꯦ ꯖꯥꯗꯨꯒꯤ ꯗꯨꯀꯥꯟ ꯍꯥꯡꯗ꯭ꯔꯤ ꯍꯧꯖꯤꯛ ꯖꯥꯗꯨꯒꯤ ꯀꯅꯥꯅꯣ ꯀꯩ ꯌꯣꯟꯒꯦ ꯉꯥ ꯖꯥꯗꯨꯒꯤ ꯗꯨꯀꯥꯟ ꯁꯤꯗꯔ ꯁ꯭ꯋꯥꯏꯗ ꯈꯨꯠꯁꯥꯁꯦ ꯌꯥꯝ ꯍꯥꯀꯠꯆꯈꯠꯂꯛꯏꯀꯣ ꯋꯥꯏꯞ ꯇꯩꯊꯣꯛꯈ꯭ꯔꯀꯥꯟꯗꯁꯨ sida ꯐꯖꯔꯤꯁꯦ ꯁꯤꯗ ꯐꯖꯔꯛꯈꯤꯅꯤ ꯑꯟꯗ꯭ꯔꯣ ꯌꯧꯔꯝꯗꯥꯏꯗ ꯑꯟꯗ꯭ꯔꯣ ꯌꯧꯊꯣꯛꯎꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯗꯤ ꯃꯪꯖꯤꯟꯐꯥꯎ ꯌꯧꯔꯨꯁꯦ ꯍꯥꯏꯔꯝꯕ ꯑꯗꯩꯗꯤ ꯀꯥꯏꯗ ꯀꯣꯡꯕ ꯕꯖꯥꯔ ꯑꯗꯩ ꯃꯊꯪ ꯑꯟꯗ꯭ꯔꯣ ꯌꯧꯕꯅ ꯀꯥꯏ ꯌꯧꯔꯒ ꯂꯥꯛꯇꯣꯏꯕ ꯍꯥꯏꯒꯨꯝꯗꯅ ꯆꯤꯡꯒꯤꯁꯤ ꯃꯊꯛꯀꯤ ꯂꯩꯆꯤꯟꯗꯅ ꯐꯖꯗ꯭ꯔꯣ ꯐꯖꯕꯅꯦ ꯋꯥꯁꯤꯡ ꯄꯣꯏꯟꯠ ꯀꯥꯔ ꯆꯥꯝꯐꯝꯅꯤꯀꯣ ꯍꯥꯏꯁꯦ ꯀꯣꯡꯕ ꯕꯖꯥꯔ ꯅꯠꯇ꯭ꯔꯣ ꯀꯣꯡꯕ ꯕꯖꯥꯔꯗ ꯇꯥꯃꯣꯒ ꯆꯠꯄꯗꯨꯗ ꯈꯪꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯀꯌꯥ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯁꯤ ꯂꯝꯕꯤꯁꯤꯅꯦ ꯑꯩꯈꯣꯏꯕꯥꯅꯤ ꯏꯔꯤꯜꯕꯨꯡ ꯆꯠꯄ ꯀꯥꯟꯗ ꯆꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄꯗꯗꯤ ꯆꯠꯇꯦꯗꯀꯣ ꯃꯥꯅꯦ ꯁꯤꯅꯦ ꯉꯥ ꯐꯥꯕꯤꯒꯅꯣꯅ ꯊꯦꯠꯄꯗꯣ ꯇꯥꯃꯣꯅ ꯉꯥ ꯐꯥꯕꯤꯒꯅꯣ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯐꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯐꯥꯕꯤꯒꯅꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅꯅꯦꯀꯣ ꯍꯥꯏꯁꯦ ꯉꯥ ꯐꯥꯕ ꯌꯥꯗꯦ ꯁꯤꯗ ꯀꯩꯅꯣ ꯌꯧꯔꯦ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯦ ꯃꯣꯏꯗ ꯀꯣꯟꯐꯤꯗꯦꯟ ꯌꯥꯎꯗꯕꯗꯣ ꯃꯣꯏꯅ ꯏꯔꯤꯜꯕꯨꯡꯒꯤ ꯀꯩꯅꯣ ꯆꯠꯄꯗꯨꯅ ꯑꯁꯣꯝꯂꯣꯝꯒꯤ ꯂꯝꯕꯤꯗꯨꯗꯒꯤꯅ ꯂꯥꯛꯄ ꯃꯌꯥꯝꯅ ꯏꯔꯤꯜꯕꯨꯡꯒꯤ ꯐꯤ ꯂꯩꯐꯝꯒ ꯍꯪꯉꯛꯄ ꯖꯒꯥꯗꯣ ꯁꯤꯒꯤ ꯇꯨꯔꯦꯜꯁꯦ ꯂꯥꯜꯂꯒ ꯊꯣꯡꯁꯦ ꯂꯥꯜꯂꯒ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯅꯥꯟꯗ꯭ꯔꯣ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯔꯁꯨ ꯈꯤꯇꯪ ꯇꯨꯔꯦꯜ ꯂꯥꯟꯕ ꯀꯥꯏꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯣ ꯁꯣꯝꯒꯤ ꯔꯥꯏꯠ ꯁꯥꯏꯠꯀꯤ ꯁꯤꯗꯩꯁꯤꯗ ꯁꯣꯝꯒꯤ ꯂꯝꯕꯤ ꯂꯩꯔꯤꯁꯦ ꯑꯁꯤꯁꯤꯗ ꯆꯪꯈꯤꯗꯣꯏꯕ ꯑꯁꯦ ꯑꯗꯨꯝ ꯈꯔ ꯆꯪꯉꯒ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯪꯉꯒ ꯂꯩꯔꯦ ꯗꯨꯀꯥꯟꯂ ꯀꯥꯏꯁꯨ ꯍꯪꯕꯅꯦ ꯌꯨꯝꯅꯦ ꯃꯥꯏꯗꯣ ꯗꯨꯀꯥꯟ ꯅꯠꯇꯦ ꯌꯨꯝꯗ ꯊꯝꯕ ꯁꯤꯗꯒꯤꯗꯤ ꯍꯦꯟꯊꯔꯒ ꯑꯝꯇ ꯆꯠꯇ꯭ꯔꯤꯒꯤ ꯇꯥꯃꯣ ꯆꯨꯖꯥꯛ ꯆꯠꯅꯔꯤ ꯃꯌꯥꯝ ꯑꯐꯨꯠꯄ ꯑꯗꯨꯁꯨ ꯁꯤꯗꯒꯤꯗꯤ ꯂꯝꯕꯤꯁꯦ ꯎꯠꯂꯛꯑꯒꯦ ꯁꯣꯝꯗ ꯆꯠꯇ꯭ꯔꯦ ꯐꯣꯔꯦꯁ ꯋꯥ ꯐꯖꯩꯌꯦ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪ ꯇꯔꯅꯤꯡꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯑꯥꯏꯂꯦꯟ ꯆꯠꯄꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯁꯣꯛꯇꯣꯏꯅꯦ ꯑꯥꯕꯧ ꯅꯣꯡ ꯆꯨꯈꯠꯂꯛꯏꯁꯤꯗꯤ ꯑꯗꯨ ꯐꯖꯕꯁꯦ ꯎꯅꯕ ꯁꯤꯗꯩꯗꯤ ꯀꯩ ꯂꯝ ꯇꯥꯗꯣꯏꯅꯦꯕ ꯁꯤꯅꯦ ꯑꯩꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯣ ꯂꯧꯕꯨꯛꯇꯒ ꯁꯨꯃꯥꯏꯅ ꯂꯧ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯧ ꯑꯃ ꯊꯥꯗꯣꯛꯄꯗꯣ ꯐꯖꯩꯌꯦ ꯆꯤꯡꯁꯦ ꯒ꯭ꯔꯦ ꯀꯂꯔ ꯑꯣꯟꯈ꯭ꯔꯦ ꯂꯩꯆꯤꯟ ꯃꯌꯥꯝꯁꯤꯅ ꯅꯣꯡꯒ ꯐꯖꯗꯣꯏꯅꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯣ ꯑꯩꯅ ꯇꯥꯅꯤꯌꯥꯅ ꯍꯥꯏꯕ ꯁꯟꯁꯦꯠ ꯄꯣꯏꯟꯠꯇꯨ ꯌꯦꯡꯖꯠꯂꯨꯁꯦ ꯑꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯊꯛꯇ ꯀꯣꯟ ꯐꯦꯡꯐꯝꯗ ꯎꯕꯗꯣ ꯑꯗꯨꯁꯨ ꯐꯖꯩꯌꯦ ꯅꯍꯥꯟꯒꯤ ꯂꯥꯏꯠꯇꯣ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯇꯥꯃꯣꯅ ꯐꯖꯩ ꯍꯥꯏꯗꯨ ꯌꯥꯏꯌꯦ ꯆꯠꯁꯦ ꯀꯔꯝꯕꯅ ꯃꯑꯣꯡ ꯇꯥꯒꯗꯣꯏ ꯈꯨꯗꯣꯡ ꯆꯥꯒꯗꯣꯏ ꯑꯗꯨ ꯌꯦꯡꯉꯒ ꯆꯠꯂꯁꯤ ꯑꯃꯗꯤ ꯃꯊꯛꯇꯒ ꯀꯥꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯃꯊꯛꯇ ꯀꯥꯕꯁꯤꯔꯣ ꯑꯉꯥꯡꯒꯤ ꯄꯣꯇꯤ ꯇꯧꯔꯤ ꯃꯥꯜꯂꯦ ꯁꯥꯇꯤꯟꯒ ꯇꯨꯞꯄꯒ
ꯁꯤ ꯅꯣꯡ ꯇꯥꯕ ꯗꯨꯀꯥꯟꯗꯒꯤ ꯑꯁꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯌꯨꯝꯒꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯂꯝꯕꯤꯔꯣ ꯆꯨꯝꯃꯤꯀꯣ ꯇꯥꯃꯣꯅ ꯆꯠꯂꯤ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯠꯄ꯭ꯔꯥ ꯅꯥꯀꯟꯗꯣ ꯑꯥ ꯀꯃꯥꯏꯅ ꯆꯠꯄ ꯌꯥꯝ ꯌꯥꯎ ꯁꯨꯝ ꯆꯠꯂꯒ ꯂꯝꯕꯤꯒ ꯂꯣꯏꯔꯒ ꯃꯤ ꯃꯌꯨꯝꯒ ꯇꯥꯔꯝꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯇꯥꯔꯣꯏ ꯑꯟꯗ꯭ꯔꯣ ꯇꯞ ꯇꯥꯗꯣꯔꯝꯅꯦ ꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯐꯝꯁꯦ ꯁꯤꯟꯃꯨꯕ ꯑꯃ ꯂꯩ ꯑꯟꯗ꯭ꯔꯣ ꯁꯨꯝ ꯆꯠꯄ ꯃꯤꯅꯗꯤ ꯁꯤꯒꯤ ꯂꯝꯕꯤꯗꯩ ꯆꯠꯂꯦ ꯍꯥꯏ ꯈꯪꯉꯗꯤ ꯋꯥꯔꯅꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯑꯟꯗ꯭ꯔꯣ ꯆꯠꯄꯁꯦ ꯑꯃꯗꯨꯗꯩꯁꯨ ꯆꯠꯄ ꯌꯥꯏꯑꯕꯀꯣ ꯒꯥꯔꯤ ꯁꯥꯕꯗ ꯁꯤꯅ ꯍꯦꯟꯅ ꯐꯖꯕꯅꯦ ꯂꯝꯕꯤꯗꯣ ꯕꯥꯏꯛ ꯀꯨꯝꯕꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏ ꯇꯥꯃꯣꯏ ꯕꯨꯂꯦꯠꯇꯨ ꯄꯨꯊꯣꯔꯀꯥꯟ ꯆꯠꯂꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯅꯠꯇꯕꯤꯗ ꯈꯔ ꯈꯔ ꯏꯪꯊꯔꯛꯄꯩꯗꯨꯗ ꯆꯠ ꯌꯥꯔꯅꯤ ꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦ ꯊꯥꯏꯅꯒꯤ ꯁꯒꯣꯜ ꯂꯝꯕꯤꯒꯨꯝꯕ ꯑꯣꯏꯔꯝꯖꯥꯠꯅꯤ ꯑꯩꯗꯤ ꯑꯋꯥꯡꯕ ꯀꯥꯈꯠꯂꯛꯄꯩ ꯅꯥꯀꯣꯡ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯔꯛꯏꯉꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯧꯗ꯭ꯔꯤ ꯇꯧꯗꯕ꯭ꯔꯥ ꯇꯥꯃꯣꯅ ꯈꯔ ꯌꯨꯁ ꯇꯨ ꯑꯣꯏꯔꯕ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯌꯦꯡ ꯉꯝꯗ꯭ꯔꯤꯅꯦ ꯑꯗꯣ ꯁꯅꯥ ꯀꯤꯗꯅꯤꯅꯦ ꯑꯩꯗꯤ ꯌꯦꯡꯉꯔꯣꯏ ꯌꯦꯡꯉꯨꯔꯅꯨ ꯌꯦꯡꯉꯣ ꯁꯤ ꯃꯊꯛꯇꯩꯅꯦ ꯑꯩ ꯒꯥꯔꯤꯗ ꯌꯦꯡ ꯉꯝꯗꯦ ꯍꯥꯏꯕ ꯀꯣꯛ ꯋꯥꯡ ꯋꯥꯡ ꯉꯥꯎꯈꯤꯗꯅ ꯋꯥ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯍꯩꯀꯨ ꯌꯥꯝ ꯄꯥꯜꯂꯦ ꯍꯩꯀꯨ ꯌꯥꯝ ꯄꯥꯜꯂꯦꯕ ꯍꯦ ꯑꯣꯏꯌꯦ ꯀꯤꯖꯩꯌꯦ ꯉꯝꯕꯁꯦ ꯌꯥꯝ ꯀꯤꯖꯩ ꯆꯪꯉꯁꯤ ꯇꯥꯃꯣ ꯁ꯭ꯋꯥꯏ ꯈꯤꯇꯪ ꯅꯞꯁꯜꯂ ꯈꯥꯝꯃꯦ ꯀꯣꯛꯇ ꯍꯨꯃꯥꯡ ꯀꯥꯡꯖꯅꯤ ꯇꯝꯄꯥꯛ ꯑꯃ ꯇꯥꯗꯣꯏꯔꯕ ꯁꯤ ꯊꯧꯔꯒ ꯆꯥꯒꯦ ꯏꯟꯁꯥꯡ lại lại nơi sổ rục đấy lại à sổ rục đấy lại là nơi con thằng bây giờ xa đấy bây giờ cháu lắm nào hiện tại thì không dậy mình không em không chung mà bạn tôi vẫn là thấy chinh đây thì chúng tôi đây là với tầm bạc cũng lập tầm bạc cái này Andhra Bazaar Stan nhiều rồi đấy thằng con những cái này nè sao quên lấy xe của tua xe xem chắc là đâu này cái này hầu như chỉ làm cái hôm bằng gì mà cô em nhà mình tôm nó hay nè mà cô em nhà mình sẽ tôm Vòng diri xuống lại đất thế ꯁꯣꯝꯗ ꯍꯦꯛꯏꯌꯦ ꯑꯉꯥꯡꯒꯁꯦ ꯍꯦꯛꯏꯒ ꯁꯥꯇꯤꯟꯒꯁꯨ ꯄꯨꯔꯒ ꯃꯄꯥꯛ ꯇꯧꯔꯒ ꯋꯥ ꯑꯉꯥꯡꯕꯅꯤ ꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯨꯃꯥꯏꯅ ꯂꯥꯜꯂꯒ ꯆꯠꯄꯁꯦ ꯀꯤꯍꯣꯝ ꯃꯌꯥꯝꯁꯦ ꯑꯁꯤ ꯆꯨꯖꯥꯛꯁꯦ ꯍꯥꯎꯅꯤ
तामोना को मलाई बिर 우모롱 새 아니 좀 나오게 그다음에 우모랑 뒤에 호랭 안는 통우나 봐 당징디 라이레 거 봐봐나 농 따바 좀 딸래 꼼바 우모랑 새서 야래 그래서 주작 안 빠이 그래 주작 하우도 말해 한 번에 लफोइसे याम हाउदबा मानबा म यावरिये सैसदा मचुसे फजबा म कुइनदि थम यार याम फजना मुनबा क्या क्या आइनो सिबा तसामने अदु मरु लोसु यानी ने लौरे फजैये ने को का कम लो मने एक एकदम तारे से तरुक बदबने सुरे सुरे तरुक सुरबा सुरे सुरे दिता म लास्ट अब तारकदुगा स्वादम तागेनि Punna kya gina? Basta nidi. Oh, kiwang di 100 kya? Forest hai low di mai le. Phi lai ba gi do rani phi ril lung gi. Adu gi do som side gi da changbam ja. Se la. La mi phai la som side da lai ja. Do sna pro chang gi do. Lak pada lambi tu tang putih tu nak kau. Lambi saya saya canggih tu turen palong ni. Turen saya ising tu sama macam. Kan jadi kau. Tamu aku bayar orang tu pada thalau gay. Nong tu entah apa tu. Ada dia tu yang ada. Kecam dong gitu. Lacin dan naura tu. Mesti terada. Jelas. चल लोई दौड़ी चल यहाँ चल